BJP MLA Singweb Lusing Bama Kanmangam Habis Angakpani. Manipur Tokli say any Helaglab Irang solution and about from Toko Tawang Miangi Mihur Oriba, MLA Sinansi Power Lobungam the Lady Yam Kainani. Tawang Sin attack with the Miangi Mihur Oriba MLA Singna, Mareba Manipurung City have the phone attack when heavy hay. Aduga BJP give a singam lab MLA Sing Amatu Wena Punsinduna, Asobolenga Amasiemba. Hendok ni hai adu ngasi phaw BJP gi MLA singweba lusing ba makhan mangam dana leidi basina anoba lenga ama sem mangam da bi asok maram am oidi habi hai yamna ngakli badi MLA yankai gi mapan gi manung de MLA yankai ga mari leidi ba BJP no lusing ba NDA na ended yauri ba Naga People's Front NPF ki MLA manga gi weba leader amalai adugo MLA manga leidi NPP gi legislature lusing malai adugo NDA gi lusing liba MLA kunthra ga tre leidi BJP ki wena di legislature lusing ba mata leitri masini BJP ki wena di masini khwai di ngak poi di basi MLA manga leidi Congress ki su Congress legislature lusing leidi aduga BJP ki wena BJP legislature party ki lusing ba ama leitri ba sina takpri BJP ki wena leidi MLA singasi power pining ba ngaw ba amasum sauzaning ba amaga tinaba yadaba singak to oirabra habigi wahang ama thulakli hausu oiriba manipur gi phiba masida miyang gi mihut oiriba MLA singna lawpham thokpa thaudang adu sapsana lawduna manipur santi purakna bokhona pham thokone adu lawpham thokpa thaudang adu BJP gi masing yamlaba MLA sing sidagi Hana Hauduna at the MLA Singsu Amatu and a Kumsin Tasinduna, Marebak Manipur Kanana Taudanga Lawsungani, Loina Anobulenga Masiam by Yabigi, MLA Masing BJP Oina, Hendona lady, Adobulussing Bama Hana Kanmangam Dragadi, Anobulenga Amasiam Yabanati, Yamna Noitabam Oidi with the BJP MLA Singi Manunda, Anobulenga Amasiam Nabuhonra Komatamda, State Minister Oiningba MLA, Marie Manga Henderson Turokuna nakpak Tanaduna, Game the Singba Pau Satanabigi Pum the Lerakwadigi, Mami Amas. Sauna tarakpa sini maduna apun begi saktam sagat pa apun mana panggal ni haibadu thabak na takna bohona ba BJP ki masing yamla MLA sing tigi hana hopam thui maduna BJP ki oina lairi be MLA sing ki marak tigi yena ba mata laitana lusing ba ama hana khan mangamba tai Haujuk phaw khan mangamdana lairi ba sidi aduki matik ikai ngai ni loina Manipur thokli ba sai ani makai farak dora ba irang si haujuk phaw lusinna bohona dana lairi ba si barat sakana Manipur proxy war ama sanara ra haibisu BJP ki MLA singna manung huna yengsinduna khangduna bohona ba sungani BJP lusing ba singna Manipur kangluk furuk kaya khaibung tahan batana tana politics ta su khaibung ta halli haina lamdam sigi CSO kaya na phungdok khiba kaya adugi asing ba pakum haujuk phaw pi ba ngamdana lairi ba sisu Yamna lali maramaduna BJP gi masing yamlaba MLA sing amatu oina punsinduna loinana BJP MLA sing gi marakta lusing ba mahana khanduna makok marunai na Manipur kanna ba thabak wa khat pasungani aduga lusing ba ma khanwa ngamdragadi anobolenga ama semsu yaroi habdusu BJP gi MLA sing khangga loinana Manipur thoklibi rangadu irang asi atuba matamda lusinduna ba lopham thoko thaudang adu BJP gi MLA sing amatu oina punsinduna lopham thu heba kanglei paki maira editorial memla thamjari UPF ki mapokumon pangthokre pre moment yahanda basina manungna separate administration pithokhrabra singna ba phole UPF United People's Front UPF Manipur lingkhat ki bigi kungatari rak subu mapokumon thawramasi Imphal East ki kunung mamangda leiba lamyan basanglena pangthokre amasum pre movement yahanda basina manungda separate administration pithokhrabra haibigi singna ba phole haina lobasi ki president nungnang ba phongdokre Ngasigi thauramadu the UPF ki president Nongthomam Rupasandra Nipko ki vice president Birendra Singakham Mapi council ki president KC Romeo UCM ki president YK Dhiren AMPF ki president K Toiba Mitei Kada ki president Haispriyo Kumar Madi Imphal College ki political science department ki retired HOD K Shekhazina president member singamadi resource person oina saruk yakhi upgrade tawkhraba nursing college ta mahai tama phangalu mai racing Manipur lenga ki health services na salibasa yesigi BSc nursing tamna bigi counseling tawbuda Indian Nursing Council amasu Manipur gi governor na salibasa yesigi hauna nursing college oina upgrade tawbuda natana session hauna bigi ayaba pirakhraba BSc nursing college Thawal gi kota yaraktabda mahiroi kya ningba kairi Manipur lenga ki Directorate of Health Services na sinduna hokiba August kungamari da Jenims ki auditorium hall da pangthokiba counseling duda Thawal gi College of Nursing gi mahiroi lawbugi mohta ZNM Training School UNA Counseling Pangthoki Bani Panbayabad India Government ki Ministry of Health and Family Welfare Nursing
section Central Sector Scheme of Development Nursing Service ki makhada Thawal gi GNM Training School se Nursing College on khanabigi mathau taba infrastructure amasum mandatory gi senfam kaithok semga sagat pa horakhibani amaram da Manipur gi governor na haukiba April hum da thokiba gazette notification amada Thawal gi GNM Training School asi upgrade tawbi ayaba speaker bani noidana Central Ministry na haukiba English ngani ga kunga manga kunga taruki session hobu yaragani habigi thajaba supiram khibani amaram da Indian Nursing Council na hokiba January 16 na thokpa gazette notification amagi matungina BSc Nursing tamnabagi schedule asi hokiba June 15 da common entrance test pangthokpa August amada academic session hoba amaduga admission gi aroiba matamna September 13 haina schedule sambakibani Ningsing bayabari hokiba June 13 da Manipur lenga ki health services ki director na Manipur gi oina BSc Nursing tamnabagi sarana sit humfugamari gi common entrance test pangthokibani masida nauna upgrade toraba Thawal College of Nursing ki apunwa sit nifu amaso Chusampur ki Nursing College ki sit kunthra puna sit humdra gi mahairoi loinana counseling tawbugi muhutta hanagi GNM Training School mahairoi oina laukibani handaki commission entrance test aduda Manipur ki apunwa mahairoi lisingani ga kunthra ka tere sarugaki Manipur lenga ki health services na hujik sathariba thoranga sida Manipur gi mapana satuna private oina nurse tamba ngamjadaba mahairoi singdadi sauna ningwa ka hali maram aduna governor na akan mamiyeng sangbiduna hairipa college asida handak sahidigi BSc Nursing tamba phangan bi haina mahairoi singna pungning singsilakli Lisi Priya Foundation Hitech Information Center Manipur amade free 24/7 service tawgadaba health care clinic ama ngasi samram kun hangdokre Lisi Priya Foundation na Hitech Group of Institution India amadi Hitech Medical College and Hospital Bhubaneswar na pusamna na sinduna Manipur da lairiba laita laira amadi sothana hingliba miyoi singidama Hitech Information Center Manipur amadi free 24/7 service tawgadaba health care clinic ama ngasi Thawal district ki manungsanba samram kun hangdokre Health care clinic asi hangdokpigi thoramaduga mari lena nominini subna sathagadaba special mega health camp amasu hawdoktuna lamdam asigi miyoi sa kayabo miyamna layengba amasu hidak langthak singlemna pangkre Thoramadura Kangabo ACG MLA Suresh Kumar Okram High-Tech Medical College and Hospital Bhubaneswar and Hitech Group of Institution India ki Chairman Dr. Tirupati Panigrahi Government of Orissa ki MLA Engineer Rupesh Nanigrahi High-Tech Medical College and Hospital Lorkela ki Director Dr. Rakesh Nanigrahi Manipur University ki Hanagi Acting Vice Chancellor Professor K. Zugindro Singha amadi Democratic Republic of Timor Leste ki Special Envoy Lisipriya Kanguzam atoba mithung singone saruk yakhi anasu paus da makata na phongdokli ado tentang sum na myam na thamjaram gi du hausukoi na di myam paus mata sa lusinjarage mas makata no update myam punanga mina sena channel sigi makeri gi myang pham da makata na thamjari